Numit tare. Amta udre. Ising ipibam kamay tauribno khangte. Khangte nate khangdi. Jingsi lady. Hả? Không đi. Mẹ mình sinh ý bấm gì hắn đã bắt đầu vào lại tê. Sao không làm cái này đi? Mẹ mà đi đâu hơn đằng gì số là cái đằng đằng một cái tao là cái video gì lôi sang cái hơn đằng gì mà hồi dịch đằng này in du số na ri sinh du tôi chỉ là mấy ngàn năm phẳng gì in số na vậy nhỉ cô sinh du cái tàu đi sinh du như lại sinh du xong hình cái là y 그래 제일 뒤따 이종 Yung na santa. in chỉnh mấy cái giềng mới lạc nó đi vào mày làm gì không? Ting asay day na lang ayok tay ayok tay. Mga siya na po yun na. nào cái lúc này sơn đã nó phơi đi bay trò Hay tiye. Nga, cô sao đi. hꯧꯖꯤꯛ ꯄꯨꯡ 9 ꯇꯥꯁꯜꯂꯛꯑꯦ ꯑꯗꯨ ꯏꯟ ꯆꯤꯡꯕꯗꯤ ꯂꯦꯞꯇꯦ ꯍꯥꯏꯕꯗꯤ ꯏꯁꯤꯡꯁꯦ ꯑꯗꯨꯝ ꯆꯦꯜꯂꯒ ꯂꯩꯔꯕꯅꯤꯅ ꯍꯣꯔꯦꯟ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯌꯨꯝ ꯊꯨꯝꯃꯝꯕ꯭ꯔꯁꯨ ꯀꯅꯥ ꯈꯪꯕꯅꯣ ꯍꯧꯖꯤꯛ ꯏꯁꯤꯡꯁꯦ ꯇꯞ ꯇꯞꯅ ꯁꯨꯝ ꯆꯥꯎꯈꯠꯂꯛꯏꯕꯀꯣ ꯌꯦꯡꯍꯜꯂꯛꯀꯦꯕ hꯧꯖꯤꯛ 이싱이 땀 싸울라입니다. hayang 농아나보다 이문가 로이 tumamba kamponti. mamaangda sumai tumdamni handakti yadre. Kia lối qua đây chỉ cho nên là hình dạng thì ngầm này mà đối qua sල් trang cái lịch hình siêu sl hình gì sai lên mà này vậy sai xem nó sl hình nó có đi à mà coi mà sẽ để lấy ra hao cả đó coi nè yum để hình thô màu đây này rồi cái video thì hay gạo sunin câu rồi coi đã sunin rồi mốc ha hồi sẽ rồi coi rồi đó ngã chân như vậy tăng coi chỗ cái tàu này mình tôi hay mai ở cái nào lại cái nữa là hao khagi thùng này được
ไม่รู้ไงดูดิอาจารย์ผู้ช่วยกันจ้าเลย ai qua thế đi hay đây ชีทงขยะเขาจะเรียกว่าพลากันด้วยนะจริงจะมีอะไรเงี้ย thế chúng ta làm thay rồi nên chúng ta dễ thế đi vô phải dễ chẳng mấy ai biết ta cái đó lùa ra นุ่งดังนี่ชิงอูดีตามชี้จีนักกันโนกินเนี่ยก็คุยกี่ลิตเติ้ลสตาร์ลำปากีดูเนี่ยแบบหุ่นที่โลกตากโอนกันเลยอาทิตย์ทุ่งหายแต่พวกก็ชิงทุ่งหมกเนี่ยชวนจะหันกี่ดูเนี่ยเขาเล่นยังไงล่ะแกรัวเลยhay rồi gì nào ชิงเจ้าก็ได้เจ้าโรล่าไอ้สกุลจัตตะเบียดี practical เตาวันนี้นะอาชีพที่สกุลเด็กไป nasi đi nữa ฮะ nasi đi ใช่แล้วฮัลโหลชีบุลำปางเนี่ยท่าจะรีบเรียงวันนี้ฮะลำปางเนี่ยท่าจะกระทบสิอูดีนุ่งดังนี่นะ malah pak ni ลำปางเนี่ยท่าจะกระทบชิงแม่มจีน่ะชินะ Little Star School มวยให้ยูสุติไทยให้ร้านนี้ชิงอยู่ช่างเนี่ยตัวก็ Little Star ลำปาง Little Star English Higher Secondary ไทยกว่าใช่ตัวอย่าเด้ kalau kena suai ด้วยทุนไหมไอ้หนูอะไรพวกยุ่มชุ่มอ่างทุ่มตรงมาเลยไอ้กี่วะขันตะทุ่งกระดา không được như này ai đứa là cái lần lẻ hổ rầm như เพราะฉะนั้นคุยจังงูจีบะเยี่ยมวะ chẳng ngồi na thế là giờ là bao nhiêu mà ăn đặt cái dầu cái gì mà นี่มาไอ้เหี้ย à đó thì mà em có lừa đây học sĩ gì mà chứ nào sang nghe học sĩ sang nghe cái tao mà thôi mà khai à ta sẽ lại à đó anh mình chỉ tôi ngồi đó rim sớm นี่มาน่าหักตัวเมื่อกี้ dai mà đi luôn nó khá tục rồi phải ta อย่าเดรสิได้แมนรถตาแล้ว con cái này อาหารโมดีลามไม่ได้กินในตัวใช่ mà đi cho mà thi kia đây จะเล่นเดี๋ยวชนมุ mà đi cho ที่นั่นชนนั้นถวายหายกันแค่นี้ก่อนดูว่าชนนั้นอิมพาลตะเลย sắp đi ra rồi ฮะ này xong rồi เราแม่นงจุดตัดเลยสังเกตชนแต่หนูว่าให้ดูกี่ตัวเนี่ยชนถวายจะเป็นอะไรมีตัวอดวนลูกอดวนผู้ชายลูกกี่ตัวเนี่ยดูนงจุดตัดเลยดูนะ làm khác cái tầm nàyชนแต่วันจะลำตาให้เรามองล้างทักกันนี้ให้ดีอะดูगाड़ी में हम सब ने लांग था तो यार वही गाजू लाइटे बुक गाजू उदे pasal चिलम पाक तदी थाक पे यार कनी अखोई आंगांग थोयेन बागा थोयेन बिगा दगी अखोई कोरो को अखोई आंगांग लेबको आंगांग मरी मंगा लेबा सिगी स्कूल से तम में द लिटिल स्टार इंग्लिश हायर सेकेंडरी द लिटिल स्टार इंग्लिश हायर सेकेंडरी हायर स्कूल जी तम में बको तो सिदा केनो scenario này सिदा तम जे अदगी अदुगा अखोई दा याय मगी मसा अनि दुना आइडियल दा मैम नोंग ता छले युम योंग नंगी द खंगी नोंग जे लेप त बिन मानी गा ता छलाप युम थुम में हाइरी
ꯑꯗꯣ ꯌꯥꯝ ꯑꯩꯁꯦ ꯀꯨꯆꯨꯒꯗꯤ ꯀꯩꯅꯣꯝꯗꯤ ꯇꯧꯔꯝꯃꯅꯤ ꯄꯤꯠꯂꯩ ꯌꯧ ꯌꯥꯗꯕꯅꯤꯀꯣ ꯆꯠꯂꯒꯅꯦ ꯑꯁꯣꯝꯅ ꯀꯨꯝꯊꯔꯛꯄꯅ ꯊꯨꯅ ꯌꯧꯗ꯭ꯔꯥ ꯅꯣꯏ ꯆꯠꯈꯤꯕ ꯌꯧ ꯌꯥꯗꯕꯅꯤꯀꯣ ꯃꯌꯥꯝ ꯁꯤꯗ ꯏꯁꯤꯡ ꯂꯩꯌꯦꯕꯀꯣ ꯀꯩꯅꯣ ꯏꯁꯤꯡ ꯂꯩꯌꯦꯀꯣ ꯏꯁꯤꯡ ꯂꯩꯁꯦ ꯉꯁꯥꯏꯗꯤ ꯂꯩꯍꯧꯗꯕꯅꯦꯕ ꯀꯩꯅꯣꯅꯤ ꯈꯥꯏ ꯀꯪꯕꯩ ꯃꯥꯜꯂꯦ ꯉꯁꯥꯏꯗꯤ ꯑꯩꯅ ꯑꯌꯨꯛꯀꯤ ꯆꯠꯄꯩ ꯀꯥꯟꯗ ꯂꯩꯍꯧꯗꯕꯅꯦ ꯁꯤꯗ ꯑꯃꯨꯛ ꯏꯁꯤꯡ ꯂꯩꯕ ꯍꯧꯔꯦ ꯀꯩꯅꯣ ꯈꯪꯕꯨ ꯈꯪꯉꯤ ꯏꯕꯨꯡꯉꯣ ꯑꯝꯇ ꯆꯨꯝꯅ ꯆꯠꯂꯣ ꯂꯧꯔꯪ ꯁꯨꯔꯝꯗꯥꯏ ꯂꯧꯍꯣꯟ ꯄꯣꯜꯂꯝꯗꯥꯏ ꯁꯝꯄꯣꯠ ꯈꯣꯏꯔꯝꯗꯥꯏꯗ ꯅꯨꯡꯁꯤꯕꯒꯨꯝ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯏꯁꯤꯡ ꯂꯩꯔꯤꯕ ꯑꯗꯨꯝ ꯅꯝꯃꯛꯀꯦ ꯅꯨꯡꯁꯤꯕꯤꯔꯣꯅꯤ ꯍꯜꯂꯨꯗꯗ꯭ꯔꯥ ꯄꯥꯈꯪꯒꯤ ꯃꯥꯏꯁꯦ ꯃꯥꯍꯤꯡ ꯀꯥꯗꯧꯔꯦ ꯅꯨꯡꯁꯤꯕꯤ ꯅꯪꯕꯨ ꯌꯥꯅꯕ ꯊꯤꯟꯕꯗ ꯈꯔ ꯆꯠꯊꯣꯛ ꯑꯩꯉꯣꯟꯗ ꯁꯨꯝ ꯑꯔꯨꯕꯗꯤ ꯁꯨꯝ ꯏꯟꯁꯤꯜꯂꯦ ꯁꯤꯗ ꯍꯌꯦꯡ ꯁꯥꯏꯀꯜ ꯊꯧꯔꯨꯔꯣꯕ ꯑꯩ ꯍꯥ ꯀꯩꯅꯣ ꯑꯁ ꯃꯤꯒꯤ ꯊꯣꯡꯒꯥꯟ ꯃꯣꯏ ꯊꯨꯝꯃꯤꯗ ꯑꯋꯥꯊꯕꯤꯒ ꯂꯣꯏ ꯇꯦꯛꯑꯦ ꯑꯗꯣ ꯌꯨꯝ ꯑꯋꯥꯡꯕ ꯁꯥꯕ ꯃꯤꯗꯤ ꯅꯨꯡꯉꯥꯏꯔꯝꯗꯣꯏꯅꯤ ꯃꯣꯏꯗꯤ ꯃꯊꯛꯇ ꯂꯩꯗꯣꯏꯅꯦꯕ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯤ ꯌꯨꯝ ꯋꯥꯡꯅ ꯁꯥꯕ ꯉꯝꯖꯗꯕ ꯑꯩꯈꯣꯏꯗꯤ ꯆꯣꯠꯄ ꯇꯥꯕꯅꯤ ꯑꯗꯨꯝ ꯂꯨꯞꯄ ꯇꯥꯕꯅꯤ ꯁꯤꯁꯨ ꯃꯤꯟꯅꯦ ꯃꯤꯟꯁꯦ ꯑꯗꯣ ꯃꯅꯨꯡꯗꯤ ꯌꯧꯁꯜꯂꯛꯇ꯭ꯔꯤ ꯆꯦꯔꯪ ꯑꯃꯨꯕ ꯂꯩꯕꯁꯦ ꯈꯪꯉꯤ ꯃꯌꯥꯝ ꯏꯁꯤꯡ ꯂꯩꯇ꯭ꯔꯦ ꯁꯤꯗꯩꯗꯤ ꯉꯝꯈꯠꯂꯝꯃꯤ ꯏꯁꯤꯡꯗꯨ ꯀꯥ ꯉꯝꯗ꯭ꯔꯦꯕꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯣꯔꯦꯟ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯌꯧꯀꯥꯟꯗ ꯎꯠꯂꯛꯑꯒꯦ ꯃꯌꯥꯝ ꯌꯨꯝ ꯌꯧꯔꯦ ꯌꯨꯝꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯨꯔꯦ ꯑꯗꯨꯒ ꯊꯣꯛꯂꯛꯑꯦꯕꯀꯣ ꯉꯁꯥꯏꯁꯦ ꯏꯔꯨꯖꯒꯦꯅ ꯄꯨꯈ꯭ꯔꯤ ꯊꯣꯛꯂꯛꯄ ꯄꯨꯈ꯭ꯔꯤ ꯁꯤ ꯈꯣꯡꯕꯥꯟ ꯏꯁꯤꯡ ꯂꯣꯏ ꯆꯪ ꯂꯩꯔꯝꯕꯅꯦꯃꯤ ꯑꯗꯒꯤ ꯑꯁꯤ ꯗꯔꯝ ꯈꯤꯟꯅꯦꯕ ꯑꯗꯩ ꯁꯣꯛꯑꯒ ꯑꯗꯩ ꯀꯜꯂꯒ ꯂꯨꯖꯔꯦ ꯑꯗꯨ ꯏꯔꯨꯖꯩꯅ ꯀꯔꯤꯝ ꯀꯥꯟꯅꯗꯦꯗ ꯈꯣꯡꯁꯤ ꯂꯣꯏ ꯑꯃꯨꯛ ꯂꯣꯏ ꯌꯥꯗ꯭ꯔꯦꯕ ꯀꯩꯅꯣ ꯁ꯭ꯋꯥꯏꯗ ꯏꯟ ꯊꯥꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯃꯌꯥꯝ ꯁꯤꯉꯥꯡꯁꯤ ꯉꯥꯎꯔꯦ ꯁ꯭ꯋꯥꯏꯗꯕꯨ ꯏꯟ ꯊꯥꯔꯤ ꯂꯝꯕꯤ ꯆꯠꯐꯝꯗ ꯏꯁꯤꯡ ꯆꯥꯎꯕꯗꯤ ꯀꯩ ꯐꯥꯎꯕꯤꯒꯦ ꯇꯨꯡꯗꯩ ꯀꯥꯞꯄꯛꯀꯦꯅꯦ ꯏꯁꯤꯡ ꯆꯥꯎꯕꯗꯤ ꯀꯩ ꯐꯥꯎꯕꯤꯒꯦ ꯏꯁꯤꯡ ꯆꯥꯎꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯥ ꯂꯛꯑꯦ ꯀꯩꯗꯧꯅꯤ ꯆꯠꯐꯤꯕ ꯑꯃ ꯇꯧꯈ꯭ꯔꯒꯦ ꯀꯩꯅꯣ ꯉꯥ ꯂꯛꯑꯗꯤ ꯅꯨꯡꯉꯥꯏꯔꯦ ꯖꯥꯏꯐꯔꯦ ꯕꯣꯗ꯭ꯔꯨꯝ ꯃꯥꯒꯤ ꯉꯥꯁꯤꯁꯨ ꯂꯩꯔꯦ
인제 ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯃꯉꯥ ꯇꯔꯨꯛ ꯏꯟ ꯇꯔꯨꯛꯅꯤ ꯊꯥꯏꯁꯦ ꯁꯤꯗ ꯉꯥꯁꯦ ꯂꯛꯏꯅꯤ ꯌꯦꯡꯉꯣ ꯁꯤꯅ ꯑꯩꯈꯣꯏ ꯏꯇꯩꯃꯒꯤ ꯑꯩꯈꯣꯏ ꯏꯇꯩꯃ 10 ꯀꯨꯟꯃꯨꯛ ꯂꯩꯌꯦ ꯉꯁꯥꯏꯗꯩ ꯁꯤ ꯈꯛꯇꯪ Hai cái đi ngon không? ꯉꯁꯥꯏ ꯁꯤꯅꯤ ꯅꯪ ꯂꯩꯔꯤꯗꯣ ꯉꯁꯥꯏꯒꯤ Ha đi hẳn đi hẳn lắm thế. Nang nga ki ji ni ko masa ta hei joi de rakte. ꯀꯥꯏꯗ ꯍꯤꯗꯛꯇꯨꯕ ꯑꯩꯗꯤ Kara khani masa de so so. ꯑꯗꯨꯗꯤ ꯀꯧꯊꯧꯗꯅ ꯅꯣꯡ Ai do atau ba sole lakte ma ka sole lakte kai doi no ba. Dese pake tara. ꯄꯨꯡ 8 ꯀꯨꯟ ꯆꯠꯂꯦ Apa kai ta ji ba ta halu ya ba. 1 2 4 am ta la ra no. Da ai hai bin trai in sa. ꯑꯩꯈꯣꯏ ꯑꯩꯈꯣꯏ ꯁꯤꯒꯤ ꯏꯟꯁꯦ ꯑꯩꯈꯣꯏ ꯏꯇꯩꯝ ꯊꯣꯏꯕꯤꯖꯥꯎꯁꯤꯅ ꯍꯥꯏꯕ ꯌꯥꯝ ꯏꯜꯂꯦ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯂꯛꯄ ꯂꯛꯀꯅꯨ ꯍꯥꯏꯔ ꯂꯛꯇꯕ ꯀꯔꯤꯅꯣ ꯂꯥꯏꯞ ꯊꯥꯕ ꯉꯥ ꯑꯃ ꯂꯛꯇ꯭ꯔꯤꯗꯤ ꯂꯩꯗꯨꯗꯤ ꯑꯃꯐꯥꯎ ꯂꯛꯏꯗꯨ ꯂꯥꯏꯕꯛ ꯐꯔꯝꯅꯤ ꯂꯦ ꯑꯝꯇ ꯉꯥꯡꯉꯨꯅꯤ ꯋꯥꯗꯣ Sigi ngasi lakpasinani koi bu ngasi. Ahin ngasida. ꯃꯌꯥꯝ ꯑꯩꯈꯣই ꯏꯃꯨꯡ ꯑꯍꯤꯡ ꯇꯨꯝꯗ꯭ꯔꯦ Mayam ngarang ahin dai le tum da ba se. ꯁꯤ ꯃꯥꯜꯂꯦ ꯃꯥꯜꯂꯦ Tum da ba gine. Ai se lukam sam khara di tum ho bani ko. Se su kya in taru mayam in taru. No ma. No ma, no ma. Ai ga sin da ko si ja lo. Le he. Ai da ko me. ꯃꯌꯥꯝ ꯑꯗꯨꯒ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯕ ꯑꯩꯈꯣꯏ ꯏꯃꯨꯡ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯄꯔꯦꯡꯁꯦꯀꯣ ꯅꯣꯡ ꯇꯥꯔꯕ ꯅꯣꯡꯁꯦ ꯀꯟꯅ ꯇꯥꯔꯕꯀꯣ ꯏꯟꯁꯦ ꯄꯥꯏꯔꯒ ꯊꯣꯛꯑꯅꯦꯕ ꯑꯗꯩ ꯑꯗꯨꯝ ꯉꯥ ꯐꯥ ꯂꯩꯗꯣꯏꯅꯦꯕ ꯑꯗꯣ ꯍꯥꯟꯅꯗꯤ ꯅꯣꯡꯁꯤ ꯁꯨꯃꯥꯏꯅ ꯇꯥꯗꯕꯅꯦ ꯏꯁꯤꯡ ꯁꯨꯃꯥꯏꯅ ꯆꯥꯎꯗꯕꯅꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯆꯥꯎꯕꯒꯤ ꯑꯍꯤꯡ ꯇꯨꯝꯗ꯭ꯔꯦ ꯉꯔꯥꯡꯕꯩ ꯐꯖ ꯇꯨꯝꯃꯦ ꯑꯗꯨꯒ ꯑꯗꯣ ꯉꯁꯤꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯍꯤꯡ ꯇꯨꯝꯗ꯭ꯔꯦ ꯍꯣꯔꯦꯟ ꯄꯨꯡ 12 ꯑꯃ ꯑꯗꯥꯏꯐꯥꯎ ꯁꯣꯟꯗꯣꯏꯔꯥ ꯈꯪꯗꯦ ꯑꯗꯣ ꯑꯩꯗꯤ ꯉꯥꯏꯔꯦ ꯆꯪꯒ꯭ꯔꯅꯤ Oi. Reni nang kan hai. Na lain Narendra Modi na ngakha balak halle. Hello. Ram Narendra Modi ki kit jai. ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯃꯇꯥꯡ ꯂꯣꯏꯁꯤꯜꯂꯒꯦ ꯍꯌꯦꯡꯁꯨ ꯍꯌꯦꯡꯁꯨ ꯅꯝꯃꯛꯀꯦ ꯍꯥꯏꯕꯗꯤ ꯏꯁꯤꯡ ꯃꯣꯗꯤ ꯂꯥꯛꯑꯦ ꯇꯨ ꯃꯣꯗꯤ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯁꯤꯗ ꯃꯣꯗꯤ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯃꯣꯗꯤ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯅꯪꯅ ꯉꯍꯥꯟ ꯂꯥꯛꯑꯝꯕꯗꯒꯤ ꯅꯣꯡ ꯏꯁꯤꯡ ꯆꯥꯎꯔꯤ ꯅꯠꯇ꯭ꯔꯥ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯔꯕ꯭ꯔꯥ ꯌꯩ ꯀꯔꯤ ꯑꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯔꯕ꯭ꯔꯥ ꯃꯥ ꯂꯥꯛꯑꯝꯕꯗꯒꯤ ꯏꯁꯤꯡ ꯆꯥꯎꯔꯤꯅꯦꯕ ꯁꯦ ꯑꯩ ꯀꯔꯦ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯃꯥ ꯂꯩꯀꯪꯗ ꯁꯃꯥꯟ ꯁꯥꯠꯍꯜꯂꯒ ꯏꯁꯤꯡꯗ ꯁꯥꯠꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣꯕ ꯑꯗꯨ ꯅꯪ ꯂꯥꯛꯑꯝꯕꯩꯅꯤ ꯌꯩ ꯀꯔꯤ ꯍꯥꯏꯕ ꯂꯥꯛꯏꯅꯦ ꯉꯥꯅ ꯒꯥꯏꯊꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯑꯃꯇꯪ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯥꯔꯠ 1 2 3 ꯍꯥꯏꯅ ꯊꯥꯗꯣꯔꯛꯀꯦꯕꯀꯣ ꯍꯥꯏꯕꯗꯤ ꯚꯤꯗꯤꯑꯣꯁꯤ ꯁꯥꯡꯉꯝꯒꯅꯦꯕ ꯉꯁꯥꯏ ꯃꯝꯃꯤꯀꯥꯟꯗ ꯑꯃꯨꯛ ꯅꯝꯃꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯥꯒ ꯋꯥꯡ ꯇꯥꯕ ꯆꯠꯄ ꯑꯃꯨꯛ ꯅꯝꯃꯦ ꯑꯗꯒꯤ ꯅꯨꯡꯊꯤꯟ ꯑꯃꯨꯛ ꯅꯝꯃꯦ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡ ꯑꯃꯨꯛ ꯅꯝꯃꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯄꯨꯡ ꯃꯤꯅꯠ 2-3 ꯁꯥꯡꯕ ꯌꯥꯎꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯄꯨꯡꯃꯨꯛꯀꯤ ꯆꯥꯡ ꯁꯥꯡꯉꯛꯄ ꯌꯥꯏ ꯑꯗꯨꯅ ꯄꯥꯔꯠ 1 2 3 ꯍꯥꯏꯅ ꯈꯥꯏꯗꯣꯔꯛꯀꯦ ꯍꯥꯏꯕꯗꯤ ꯃꯇꯦꯛ ꯊꯥꯗꯣꯔꯛꯀꯦꯕ ꯍꯥꯏꯕꯗꯤ ꯄꯨꯂꯞ ꯁꯥꯡꯕꯗꯨꯗꯤ ꯌꯦꯡꯅꯤꯡꯗꯕꯅꯦꯕꯀꯣ ꯃꯤꯅ ꯑꯗꯣ ꯍꯌꯦꯡꯁꯨ ꯅꯝꯃꯒꯗꯤ ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯁꯝꯊꯔꯛꯀꯗꯣꯏꯅꯤꯀꯣ ꯃꯈꯥ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯃꯇꯥꯡ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏ ꯇꯨꯝ ꯍꯧꯒꯠꯂꯛꯑꯦꯕꯀꯣ ꯇꯨꯝ ꯍꯧꯒꯠꯂꯛꯑꯦ ꯕ꯭ꯔꯁ ꯀꯩꯀꯩ ꯇꯧꯊꯣꯛꯑꯦꯕꯀꯣ ꯑꯗꯨ ꯏꯁꯤꯡ ꯑꯗꯨꯝ ꯏꯁꯤꯡ ꯍꯟꯊꯕ ꯂꯩꯇꯦ ꯑꯗꯨꯝ ꯍꯦꯟꯀꯠꯂꯛꯑꯦ ꯈꯖꯤꯛ
은소하래다. Lagi mau di sini gue sih. Ising marak sida ko cek honjari. Lak view. Ising marak sida cek ko hon biji nungai bro. Kamu memang. Betul ani kak bu ahum pu kono. Sini Incheon li. Angka. नरेंद्र मोदी ऐसे आई ने Nama di cek amu lagi. 아니 이제 가만만 놓. 이러잖아 왜 신랑 있고 너 일로 빼. 아니라 가만 가만만. Tidak aman ni thầm tới chung. Thì mà pa tắc khổ ní đến. Nào xe cái hôm nay đây. Ôi.